Image Paodam mem tabri basangbo amang tada kurumjari ngasi marui papauda ngasi Manipur ge district singda khongang sasi mission paksana pangthongna kre sin missing in numit palan pangthongna kre loinana Prime Minister Narendra Modi na Karnataka da tongan ba rally kya lamtha kre hauze pausano na pijari Manipur da leiba khongang khudimak chai taragi manungda modern village olan lagani haina Chief Minister NB na haikre wafamasi ngasi lapopa tera komla khongge konuma gram panchayat ke grounda khongang sansi mission hodopagi thoramda athoiba mitungi warol pireduna Chief Minister na haikibane Chief Minister na makatar duna haikibada lamna masigi kendra hompuda leiriba leitel laire singe hak masana masada phangana ba khongang sansi mission ase sarkar asina hodopani Mission ase ke mari lenana government ke department singe makok thongba IAS officers sing field chatuna thabak tharom sing pangtuktuna mission ase mai pakna ba officer singda poktak Chief Minister na piki mission ase ke mari lenana Manipur ge kendro humpuda leiba khongang amamong khangkalaga senggatuna mission ase mai pakna bahona gane eba popon me kudenge Chief Minister ge secretary ta mari lenaba official singa unaduna award apa aswe angam sing mengkhana ba sumthokna bahona gane Paliba sarkar asina miyamgi aifana bagidamakta tabak thorom sing paikat kani hayaduna Chief Minister na sarkar asina miyamgi punsi mahing hena phagana ba piba yaba mateng kuding supi gani amasung asiguma mission asina state asi miyamgi tungi punsi da nuaya phaba ama oirangna bagi khudong sabasu piragani haiki ngasigi thorong ge saruk ama oina tongan ba department tarahumdoi ge stall sing hangba mela amasu Chief Minister na miyamgi darkar oiba sing phangana ba hangdokhe Loinana, Mayang Impang Kendra gi manung channa leiba below poverty line ge beneficiary listing amaga chamri mudra tarukta polong kya loinana sen ge temang sing yang thoki. Ai koi gi sarkar si nomho yana ba phakap chaloi. Yaroi da budu yaroi yaga da budu yani. Ai koi praja gi dum to leigani. Praja mayang gi dum to. Adana na si gi deida yengo kaya da numai. Ai than gi dore. Madu gi blood puraga lakhre oya puraga lakhre. Ana abasing lairaba state government na Chief Minister gi faksel gi tembang na semjaba lupa lakh ani akoi mayam na nahangai doctor da sangingai paisa lai tabi hospitalize ro ka ima si hospitalize ro ka paisa kana na pudokani paisa lai tene ipa puninga su isa na su pubo ngamdabdo madu ngasi gi laiba sarkar sina lupa lakh ani nangi imungda any ama narapa matamda hospital da pukalaga free the lagani bhava sarkar na puthoga laing bagi scheme du gi card tu ninga se point people is ngasigi thorom da deputy speaker K Robindro chief secretary Dr Jay Suresh Babu adhyaksha Imphal West RK Taruni DC Imphal West Ningthauzam Jeffrey su tongan ba department singi head sing amasong official sing sarugyakhi Khongang sasi mission asigi makhada Kakching district ki oina su mafam marida hodokre ase ayupung matpang makhai tarakpada Kakching kendra gi Bijoypur village da Kakching kendra gi MLA Waisur chandana thoiba mitung oiduna Khongang sasi mission asigi makhada Kakching district ki oina su mafam marida hodokre ngase ayupung mapam makhai tarakpada Kakching kendra gi Bijoypur village da Kakching kendra gi MLA Waisur chandana thoiba mitung oiduna Khongang sasi tharom hodokhe tharom duda MD Nizamuddin Upa Adhyaksha Kakching Jilla Parishad MD Mukimuddin Pradhan Tapaleng Gram Panchayat and Sanjay Kumar Chairperson Kakching Municipal Council Loinana Deputy Commissioner Nalen Tantelina Matangsina Kanaba Mitung Singh Amadi Thoromapo Eki Makung Thong Laga MLA DC Department Officers Laga Mandale Neva Steve Pudon Sound Rehu Ali Badri Hennes Khongang sasi mission asigi ngasi karakta pangthokiba thoromga mari leinana Rajshri Yambem SDC Kakchingna asumna phongdokhi koina document requirement moigi karamba business ra kai business setup for my to advice be
Ngasige Kaksing District ta pangthokliba khungang sasi misangi matangda Deputy Commissioner Kaksing na hai. Hojiki gap lairamba khara do khoi menaba tawbani department khara laiba laitaba doga district office laitaba department kya masu lai adu jing thiba khopa coordination tawbada praja ge awa badu ubada khoi honorable CM na tawraga ngasi khoi office mayam khungang da chatpani Khungang sasi go to village mission ase district administration thawanasu sinduna 33 Hairok Assembly constituency ge Lairongthel Ningel Gram Pransai ge Phangjakhong Thumkhong Lairimbi community hall da pangthokpa thoram amada education labor and employment minister Thoksam Radisam su hodokre thoromduda minister Thoksam Radisam na toiba mitung oibagaloinana textile commerce and industries and IPR ge principal secretary Paulantang Wi-Fi Deputy Commissioner Thawbal Hawbam Rosita Marilenaba official kasu sarugya ke haide Surachanpur amade Fairjol District Assembly constituency taruktagi state government ke novel mission ama oiraba go to village khungang sasi ngasi hodokre mission se hodokiba Surachanpur amade Fairjol District Assembly constituency taruk adudi 55 Taipamok Assembly constituency ke Potprit Mund 56 Thanlond Assembly constituency ke Khazang 57 Hanglep Assembly constituency ke Kokimont 58 Churasampur Assembly constituency ke Bangnom 59 Saikot Assembly constituency ke V Bangnom Community Hall amate 60 Sangat Assembly constituency ke Singatane Nakalamuramda 48 Mauk Assembly constituency ke Songsong subdivision ke Manungchamba Punamaida PHED Printing and Stationery Minister L. Dikona go to village mission hodokre. Thoramduda Minister L. Dikona Athoiba mitung amadi water resource and a minor irrigation ge Commissioner su oiriba go to village ge Nodal Officer Senapati District T.S. Gopin Maitaina Akanaba mitung oina sariyaki. Ngasi Manipur Sinthungna pangthongnariba khungang sasi mission ge saruk ama oina district administration Imphal West ne sinduna ipa thokok sangland Nauremthong 1 number 6 da deputy chief minister Waizugumana athoiba mitung oidana pangthokre tharomda da wangang laduna deputy chief minister Waizugumana haikibada khungang sasi haba mission ase and birena losangma sarkar asina Manipur ge manung haksinna leiriba mafam sing yauna Manipur Pumba Manana Sokhat Minabagi Pandam na Paikhatpane, Misana Sina Sarkagi Tongan Tongamba, Department Singna Paikhatpa, Makal Makakagi, Miamgi Yaipanaba scheme Amasong project sing Miamna Kang Mangam Lagane, Misana Sina State Ase, Yamna Tuna Sakonabagi, Mating Pang Lagani Haike. Sampai subdivision Gay. Katel Mambi village the Pangtho Kiba Khungang Sachi Misanda Social Welfare and Cooperation Minister Namsakib Genna Kangpokwi District ke Manungda Leiba beneficiary Singda Tongan Tongamba scheme Chingi Kudong Saba Sing Pangan Krei Tarunda the Social Welfare Commissioner Amasung Kangpokwi District ke Misana Sigi Nodal Officer IS Dative Deputy Commissioner Kangpokwi Pradip Chandran Su Saduyaki Tarongi Saruk Ama Oina All is pension, water tank, Darkar Oiba Angang Single Lyric, ration card, Chief Minister Ge Haksinge, Tengbangi Smart Card, Pradhan Mantri, Ujala Yojana, Unat, GOT Scheme Singe, Polam Singso, Beneficiary Sing de Yantoki. Khungang Sasi Mission Ase Rural Development and a Pansat Ras Minister Tongam Bisojinasu, Imphal Iske, Tongzu Kendrage, Torbant, Ketri Lekaige, 11 Star Sporting Ground ge akampata uchara thabagi thoronga loinana hodokre taromda the minister bisojana haikibada mission ase khungangi mesingi punsi mahing hena phagathan baga iroinana state asege flagship program asege kanabaseng khungangi yumthong khudeng phanganabge damak paikhatpani haiki Androda Lupa Crore Mariga Lag Humbudra Sangna Minority Hosting Sanabagi Santana Lupa Crore Mariga Lag Humdra Manga Pidagle Haina Forest and Environment Minister T.S. Kumana Haikre Wapamase Minister na Andro Assembly Constituency Imphal Iske Yambem Lampa Community Hall Yambem Yaripokta Pangthokiba Khongang Sase Mission Hodopagi Tharom da Haikibane Minister na Makata Duna Haikibada, Chief Minister and Biringilising Makada State Government Sina Central Amadi State Gamingi
tongan tongamba miyamgi oiba scheme sing state asegi chakhot khongthangda sotharaba mafamda leiriba miyoi khanganabagi panamda paikhanaba warep lobuni haiki ngasigi thoromda tongan tongamba department sing revenue dio nic social welfare health rural development and panchayati raj power led iv cap and pd agriculture education madi irrigation kada phed commerce and industry, veterinary forest, horticulture and soil conservation, MOBC, sericulture, amasung bank puna stall taramapan hangduktuna miyamda kudung saba kema phangaki. Tengnopan district administration asu sita village ke sita government high school dasu ngasi Manipur government ke health and family welfare ke secretary Suman Singha IAS na athoiba mitung oituna khongang sasi mission Hodokre, Thoromda Deputy Commissioner KS Ragumani IAS na Thoromapu Amasung SP Tengnopant Dr. S. Ibomcha ADC More and Bangkemp DCC S. Tongpong Mate 12 ARG CO S. Nectar Amadi DFO Dr. L. Gichilina Akanaba Mitung Singh Oina Saruyaki. Thoromda Thuiba Mitunge Warolda Sumant Singh IAS na Haikibada Kungang Sasi Mission Asi Nazi Manipurgi Chief Minister na Impalda Haudukli Amadi District Kuding Dasu Thoromase Pangtukli Kungang Sasi Mission Asi Lepapupanumi Kudingi Pangtokani Haiki Nasi Thoronga Marilena na Sita Village Ge Mio Niputreta Chief Minister Ge Haksel Tengbangi Smart Casting Yantoki Manipur lenga ki lusengba and biren ge makada ngasi tongan tongan bakul ke ada lenga ki program khungang sasi go to village mission hodo pagom Jiribam district ke Lighting Khal Gram Panchayat ke Lighting Khal village da Jiribam assembly constituency ke MLA Asabudin na go to village mission hodo kre district administration Jiribam na sinduna pangto ki batharo maduda DC Jiribam Robert Singh Khetri mayumna thoromapu oibagaloina na Manipur lenga ke secretary home M Yaiskunt Maitei SP Jiribam police M movie anina akhanaba mitung sing oina saruyaki ngasi nungten pung mari khara helakpada lamdam sigi I pau thodo wathok kayabu khangan uhalliba entertainment program kaya utna miyamda uliba impact tv ge building ge imthakta bom malerame hariba bom adu che de yumlaga impact tv ge sangdo sangjin tawbasingna leiba ka da lerambadagi thengnarakpane bom lere haiba pau tabadagi imphal ge city police amadi impal west police ge team amana laktuna yangsan bagaloina expert singna asoi angam yaudana bom adu lokakre kanana kari marang gi damada bom thamlamano haiba khangmangamdri hairi ngasi malemge mafang kya da pangthongna bagom Jiribam dasu all Jiribam longmi marupne sinduna sinmi singi numit meidegi thorom pangthokre Jiribam ge Champanagar community hall da tonga tonga bakhunga kya da ge lakhiba longmi semi singna saruya duna pangthokiba thorom aduda social worker Marangthem Gopalna thoiba mitong all Jiribam longmi maruke president Paodam Bokulna thoromapu amasung NG Ibunghalna akanaba mitong sing oiki State Bank of India Staff Association SBI SA North East Circle Manipur Region Sinduna Medegi Thoram Ngasi SBI ge Special Assistant Ningthauzam Budana host oiduna kaksang wari Ningthauzam Lekai de leba mahaki yumda pangthokre Taram Doirak Suba oina pangthokiba Medegi Thoram aduda SBI SA North East Circle ge former Circle Vice President TI Rosni Kumana thoiba mitung Thoram ge Organizing Committee ge President KS Lukoina Thoromapu Oibagaloina SBI SA North East Circle ge former AGS and Rana SBI SA North East Circle ge AGS su Oiriba NCBE MSF ge General Secretary as Kesorjit SBI SA North East Circle ge Regional Secretary L Maipang Maitena President Member Oina Saruyaki Ngasigi Tharamda Semi Singi Yaipanaba Ihoda Thawai Kat Krabasing Amasung SBI SA ge Lekidaba member Singidama Owa Pongdoki Aduga SBI SA ge Retail Comrade Singdasu Atamba Kudol Tamduna Ikai Kunaba Utke Hairi 11,000 factory dagi approximate lakh mari khare henbana numisigi hartal sitawi America ki mafam punamakta aduga main center di Chicago ni masigi main kaino se 1890 dagi di first massive working day sinni numit aina khoina pangthok pa howi 1829 da ihal hamoin India da Kolkata Mumbai Chennai da May dagi kaino se hogoi Bharat ta
Masagi mathau ningtina tawagidamag railways ki staff mangada mana pikre mathau masakhang bagidama mana pikraba railways ki staff manga adudi NC48 ki gunman Surendra Kumar guard man Alipurduar Junction Sumand Bomik loco pilot Mal Alipurduar Junction PK Sarkar 2 senior assistant loco pilot Alipurduar Junction Abhijit Dar amadi track maintainer for Rangia Janata Ngakpigani Zayanta Barmani Makoi Mangada Janet Manager NF Railway Sanjib Roina Lupa Lisangani Chamanga Lisangani Samangage Senge Mana Amadi Certificate Sing Piki Karnataka da BJP ki lengak amuk halang nabigi pandam da Chamras Nagar District ki Santembra Hali dagi tongan ba rally kya ngase Prime Minister Narendra Modi na lamtha khrei State of the Congress na senza thumzagi thabak hengalale haiduna mahana maran sikhi mapong kya da Prime Minister Modi na public meeting kya da su wangangani haidi angang sing da sathaba sexual assault ke case singbo wayan bada chanakadari ba chanakanglong ge maramda Supreme Court na lebak asige High Court singda direction pi khrei Supreme Court ke bench adu Chief Justice Deepak Misra na head oiki atai member ani aduna AM Kant Virkar Amasung D.Y. Chandrasune Protection of Children from Sexual Offences Pokso gi makada wailingai manungda darkar oidabada adjournment piroidabane case adu yangsanabagidama High Court singna judge humna saba committee ama semba yai Supreme Court na lorakliba khongthang asi ukel alak alot Sribastam na tharakiba fil amadagine hairi Sayesigi January kunipanda Northwest Delhi ge Nasaji Subhas Place Manakta Chahi Nipanda Suribi Nipi Masa Amabu Chahi Kunipan Suraba Mahaki Kajin Amana Palan Bikibagi Thaudokta Thamoi Sokibadagi Ukil Sribasta na Bill Adu Thagalakibane Hairi Hunan Cabinet so April Kumathoi da Phamduna Chahi Taranitugi Makada Leba Nipi Masa Singbo Palan Bagi Thaudokta Janariba Mioshing the Pigadaba Sairak Hena Council Halnaba Wariblo Krabane Pokso eki makada well chatagadaba chei taranitoge makage angang singda phanlambagi case thataru ke manungda luishingadabne hairi madu FIR registration tawkiba numitagi pagadabne hairi North Korea na makoge pongairi nuclear test site shutdown tongnaba thorangliba adu United Nations na mateng pangnanaba South Korea na haikre UN Secretary General Antonio Guterna haikibada masigi matangda UN Secretary Council dagi ayaba amachangle North Korea na makoge nuclear test tarummak lebak aduge North Eastern da leba Mount Mantop da makada tanen hulaga pangthokibane hairi hojik sanabagi pauda Sorogating be Yacht Club Zedabana Sinduna Zedabam ge Helgat Maning Laikai Community Holder Tatariba Marisuba North East Zedabam Mexican Tournament 2018 ge ngasi sanekiba Mapan Suba Kang Masanada Lesem Club Kamranga na Panjal Club Kunobo Panchantara Pantara Dieta Maithiba Pikre Hayeng Tara Suba Kang Masanada Sindlont A Salgat Amadi United Club Sorogating Biga Sanargani Hojik arobida maruiba pau amane pizari ngasi Manipur ge district singda khongang sasi mission paksana pangthongna khrei sin missing in numet palan pangthongna khrei loinana Prime Minister Narendra Modi na Karnataka da tongan ba rally kya lamtha khrei image Paodam asigi de matang sedaloijare ngeng tabire punamuk do amukana kurumjari